ꯄꯥꯃꯦꯜꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯒꯨꯝ ꯇꯧꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯦꯕ, ꯑꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯩꯒꯁꯨ ꯋꯥꯈꯜ ꯃꯣꯠ ꯏꯆꯥꯟ ꯆꯥꯟꯅꯔꯣꯏ, ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯂꯥꯏꯐꯇ ꯈꯨꯗꯤꯡꯖꯤꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯅꯪꯅ ꯍꯩꯅꯗꯕ ꯄꯣꯠꯇꯨꯗꯤ ꯁꯤ ꯇꯧꯏ ꯁꯤ ꯍꯩꯅꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯃꯥꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯈ꯭ꯔꯅꯤ꯫ ꯁꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯕꯗꯨꯗ ꯄꯪꯂꯪꯗ ꯂꯪꯖꯕ ꯑꯣꯏꯔꯤꯅꯤ, ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯥꯏꯅ ꯐꯖꯔꯛꯀꯅꯤ꯫ ꯏꯃꯥꯗꯤ ꯀꯌꯥ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦ, ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯊꯣꯏ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯁꯨꯕꯤꯇꯥ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯥꯏꯁꯥ ꯁꯥꯟꯇꯅ ꯍꯤꯡꯂꯤꯉꯩꯗꯒꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯖꯥꯇꯤꯒꯤ ꯃꯆꯥꯅꯤ꯫ ꯍꯌꯦꯡ ꯃꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯏꯆꯥꯅꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕ ꯑꯃ ꯂꯩꯕꯗꯨꯗ ꯁꯨꯕꯤꯇꯥꯅ ꯃꯆꯥꯗ ꯅꯥꯀꯣꯏꯅꯅ ꯈꯪꯍꯟꯕꯅꯤ꯫ ꯁꯨꯕꯤꯇꯥꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯁꯨꯝ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯧ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯦ, ꯃꯃꯧꯗꯨꯅ ꯑꯐꯕꯤ ꯑꯣꯏꯔꯝꯂꯗꯤ ꯐꯩ, ꯐꯠꯂꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯊꯥ ꯁꯥꯅꯤ ꯈꯪꯗ꯭ꯔꯤ꯫ ꯏꯃꯨꯡꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯕ ꯊꯕꯛꯅꯤ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯝꯄꯜꯗꯨ ꯇꯣꯡꯁꯤꯜꯂꯤ꯫ ꯀꯥꯟꯅꯗꯦ, ꯆꯥꯛꯇꯨꯝ ꯊꯣꯡꯂꯨꯒꯦ, ꯃꯧ ꯍꯥꯏꯕꯨ ꯑꯩ ꯂꯩꯁꯤꯗꯤ꯫ ꯍꯟꯗꯛ ꯃꯔꯛ ꯃꯃꯥꯅ ꯃꯧ ꯄꯥꯝꯕꯒꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯄꯁꯤ ꯄꯥꯃꯦꯜ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯋꯥꯁꯦ ꯄꯥꯛ ꯆꯥꯎꯊꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅꯤ꯫ ꯊꯕꯛ ꯇꯧꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯃꯥꯅ ꯁꯤꯠ ꯅꯥꯟꯈꯩ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯃꯥ, ꯅꯪ ꯋꯥꯔꯅꯤ, ꯄꯣꯊꯥꯖꯧꯔꯣ, ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ꯫ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯩꯈꯣꯏ ꯊꯣꯡꯗꯣꯏꯁꯦ? ꯅꯟꯗꯣꯝꯆꯥ ꯊꯥꯅꯤꯜꯅ ꯏꯟꯁꯥꯡ ꯈꯔ ꯍꯥꯄꯛꯄꯅꯦ, ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯣꯕꯤ ꯂꯩꯁꯦ ꯆꯝꯊꯣꯡ ꯆꯥꯁꯦꯅ ꯇꯧꯕꯅꯤ꯫ ꯄꯥꯃꯦꯜꯗꯨ ꯊꯥꯡꯗꯨ ꯄꯥꯏꯈꯠꯂꯒ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯒꯠꯂꯤ꯫ ꯏꯟꯁꯥꯡꯗꯨ ꯁꯦꯝꯅ ꯁꯦꯝꯅ꯫ ꯏꯃꯥ, ꯅꯪꯕꯨ ꯆꯠꯂꯣꯃꯦ, ꯄꯣꯊꯥꯖꯧꯔꯣ ꯍꯥꯏꯔꯒ ꯌꯥꯝ ꯊꯣꯡꯅꯤꯡꯂ ꯃꯥꯜꯂꯦꯗ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯑꯗꯨꯝ ꯄꯣꯊꯥꯖꯧꯔꯣ, ꯏꯃꯥꯅ ꯇꯧꯗꯨꯅꯁꯨ ꯂꯥꯛꯂꯤ, ꯑꯗꯨꯝꯁꯨ ꯇꯧꯅꯤ ꯏꯆꯥꯒꯤ꯫ ꯄꯥꯃꯦꯜ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯊꯝꯃꯤ, ꯆꯨꯕꯥꯗ ꯃꯦꯠꯂꯒ꯫ ꯏꯃꯥ, ꯑꯩ ꯂꯣꯏ ꯚꯥꯞ ꯇꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯣ ꯂꯩꯇ ꯇꯧꯔꯤꯅꯤ꯫ ꯁꯛꯅꯒ ꯊꯤꯖꯤꯟꯕꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯌꯥꯗ꯭ꯔꯤꯅꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯍꯥꯏꯕꯨ ꯏꯃꯥꯁꯨ ꯂꯩꯔꯤ, ꯑꯩꯁꯨ ꯂꯩꯔꯤ, ꯃꯧ ꯍꯥꯏꯕꯨ ꯁꯤꯅꯤ ꯀꯩꯅꯣ꯫ ꯁꯨꯕꯤꯇꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯦ, ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯎꯕ, ꯅꯪ ꯆꯠꯂꯨ ꯑꯥꯗ꯫ ꯃꯤꯅ ꯉꯥꯡꯂꯤꯈꯩ ꯌꯧ ꯌꯧ ꯈꯨꯝꯕꯁꯦ, ꯑꯁꯤꯕꯨ ꯗꯣꯛꯇꯔꯅꯤ, ꯂꯦꯝꯖꯗꯦꯗ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯃꯧꯗ ꯍꯥꯏ ꯂꯩ, ꯑꯗꯨꯒꯤ ꯍꯥꯏꯇꯥꯕ꯫ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ, ꯃꯇꯝꯗꯨ ꯁꯨꯝ ꯉꯥꯏꯔꯒꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯖꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯦ ꯑꯉꯥꯎꯕꯧ, ꯌꯦꯡꯅꯤꯡꯗꯦ ꯅꯪ? ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯤ ꯁꯤꯅꯤꯀꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗꯨ ꯈꯟꯊꯔꯒ ꯈꯨꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯗꯣꯛꯇꯔ ꯇꯝꯍꯜꯂꯨꯕꯁꯦ ꯏꯃꯥ ꯌꯥꯝ ꯁꯣꯏꯔꯕꯅꯤ꯫ ꯂꯣ ꯇꯝꯍꯜꯂꯒ ꯃꯤ ꯃꯌꯥꯝꯒ ꯆꯤꯟꯗ ꯐꯨꯗꯠꯅꯍꯟꯒꯗꯧꯅꯤ꯫ ꯑꯊꯣꯏꯕꯗꯨ ꯃꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨ ꯁꯤꯊꯗꯨꯅ ꯅꯣꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯏ ꯆꯤꯟꯁꯤꯗꯤꯅꯦ꯫ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯂꯧꯗꯅ ꯃꯆꯤꯟ ꯀꯜꯂꯤꯅꯤꯗꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯊꯩꯗꯣꯛꯇꯨꯅ ꯃꯇꯝ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯍꯟꯗꯛꯇ ꯅꯠꯇ꯭ꯔꯦ, ꯃꯃꯥꯡꯗꯒꯤꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯄ꯭ꯔꯤꯇꯤꯗꯨ ꯍꯦꯟꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯤ꯫ ꯍꯦ, ꯐꯤ ꯈꯤꯇꯪ ꯁꯨꯕꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯊꯕꯛ ꯑꯃ ꯁꯨꯕꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯂꯗꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯗꯥꯏ ꯂꯩꯇꯦꯀꯣ꯫ ꯍꯣꯔꯦꯟ ꯕꯕꯥꯒ ꯂꯥꯛꯂꯒꯅꯦ ꯊꯕꯛꯇꯨ ꯇꯧꯔꯝꯗꯦ ꯀꯥꯏꯅ ꯏꯁꯧ ꯂꯥꯡꯕꯗ ꯑꯩꯈꯣꯏ ꯌꯥꯎꯔꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯆꯥꯛꯅ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯂꯒ ꯆꯥꯗꯣꯏꯅꯣ ꯍꯥꯏꯕ? ꯃꯆꯦꯅ ꯊꯕꯛ ꯑꯇꯣꯞꯄ ꯈꯔ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯆꯥꯛꯇꯨ ꯐꯥꯎꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯗꯨ ꯇꯧꯕꯤꯕ ꯅꯠꯇꯦ꯫ ꯃꯈꯨꯠꯇꯨ ꯒ꯭ꯂꯣꯞ ꯑꯃ ꯎꯞꯄꯒ ꯍꯤꯗꯥꯛ ꯈꯔ ꯍꯩꯗꯣꯛꯇꯨꯅ ꯃꯁꯝꯗꯨ ꯃꯆꯨ ꯁꯪꯉꯤ꯫ ꯍꯦꯟꯖꯥ ꯐꯤꯁꯤꯡꯗꯨ ꯐꯧꯅ ꯐꯧꯅ꯫ ꯄ꯭ꯔꯤꯇꯤ, ꯃꯩꯗꯨ ꯍꯥꯏꯐꯦꯠ ꯊꯥꯒꯠꯂꯝꯕꯗꯤ ꯆꯦꯆꯦ ꯂꯥꯛꯂꯒ ꯐꯠ ꯊꯣꯡꯒꯠꯄ ꯌꯥꯕꯅꯤ꯫ ꯄ꯭ꯔꯤꯇꯤꯗꯨ ꯃꯁꯝ ꯁꯪꯉꯝꯕꯗꯨꯗꯒꯤ ꯆꯞ ꯂꯦꯞꯄꯒ꯫ ꯀꯔꯤ? ꯑꯩꯅ ꯀꯩꯗꯧꯕꯩ ꯊꯥꯒꯠꯇꯣꯏꯕ? ꯃꯤꯔꯦꯝ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯑꯩꯅ ꯇꯧ ꯇꯥꯔꯦꯅꯦ꯫ ꯅꯆꯤꯟꯗꯨꯗ ꯊꯥꯖꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯄꯥꯛꯇꯨ ꯐꯤ ꯈꯔ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯐꯤ ꯐꯧꯔꯤꯕꯗꯨ ꯌꯦꯡꯂꯒ, ꯑꯩꯒꯤ ꯐꯤꯁꯦ ꯈꯔ ꯌꯥꯎ ꯍꯥꯏꯒꯦ ꯇꯧꯔꯒ
karai naron chatlaga sunaminu yengune ngasai makhaydi PUBG sanaduna imungda longna taribani mase na phi subagi phi amotpa khandoklibadu ubaga natte magi tawpham tawpa pangtok tawduna leiraga haujikta maseda onsinduna nganglibani manau nupana nganglapadu taraga tapna khumlai thamo thamo duda sak toklalaga ise subirage Priti du yo yo toraga sak toklaga a hotel da thokrabado kam kan chudaiba nasindine lai makali heibi mana papak tu Priti da onsilaga sauna haire sise nangsu khara subu yabani kiedana khotana adum tawle thiri khuthi duga phajausu yaro Priti na he nana thokai le ha nasagi na phidu sujoga dro is aingonda ga ngang sari Nui minai roibo ha nui minai ra baisibo manau nupaduda hekta akan ba khonjalda lakthare papak tusu hande adum khomi nangwanda minai ni haikrabo thabak amata suning dabuda haibibani suning de harasu sawboira Priti du papaki wadu tabadagi ping laukre thuna hugalaga kari angang nang ngonda hangatnaga khumadana namai du thajalorna ha usutri nangido namaido amta lokhope yarogirana asi haiduna mana samsangbada siznariba magtu papakta thomai aduga henjagi manakta sanglaklaga masamdu hekta lami he nangna noi tholinga tani se nasakto suge yeni di khangaba nangse sige haga sijakro nangna hekta warunu thole anna magi manaktuda satke ga sasakro aikhoi thakpu ware Sagyam pokpagi imungsida aikhoi leijaningdre Priti du managa yamna thakpa imung manung puba sana wa ngangni thabuk mana amatadi suduna imungdugi ima saribani henjagi mapadu mana ngang oiringaida yu thamanbadagi liver cirrhosis taduna sikhibani sahi ani hum leiraga mama dusu kaithel karini haina kakhraga adum halakidre atopa nupa amada mayum pankre Mapagi mayumda angangdu mathanda leibadu mayam mangda phajadaba tarni khanduna magi mamtona lowba laktuna mayumda thambani mamagi mapamda mamagi maupanupa mamtongi macha yame Priti papak abem chawbani Priti na ahal oina phattabaduna lehoriba makha thaba singdu henjabu nukside matam punamakta minaigumna sizinai mamtongi nupi manedudi nonganbadagi yumgi thabak amata yauduna laikai goiduna jor sanakhrani henjana yumgi thabak loiraga lerak masinda leiba makhoigi yu bender duda mamtongi mating pangba amok thokitoribani henjadu makhut chuhande masin chukumde manau nupina adumna tawbadu ahan banatte adum tawduna laklabani khanduna kaisu hairudre mathamoidadi warauzabani amuk hanna masinda faw tukuchai haina pankidraba mamadu Magi mama oibanina migi masana kothokutuna ngangbadu taraga yam penjakhide asaw mayamdu phathajaraga aidi saidangbini khanduna imungda sangaklaga saktu mai thagalle saktu thongna papaki fidusu suri atai singdudi sakalam phawdraba khangde hanna kaisu yanglangde saktu singda thongbo oibana paikhusu khui amuk pakhatuna maisu kame marai baktudi humangna pun lupi imungi thabak ingkhang loisalamnaga lerakta tholai magi mamtongi manakta mamtondu yu ngauri tawduna leirami mi khara pulambagi mami sutai yu thakambagi glass asapot ki maku inchang charambagi plate singdu ubada magi mamtondu su makhoi singduga paduna thakpa soidina oirini khange hencha changpadu ubada ratanna hey sai singju khar loisalo ngasai yumda sur nay bro kanal lotion biduino nang natradi nang natana hotel sigi mi laite khangna adu thoksa drigegino wadu nganglakpaduda henjadu manaton haifet khumi hoi mamton aidum lotion jarake sairiba singdu sitna na lotion nabu honazai ratanna hairi thongjindura lepaga hey adu loibaga chingkham bisalo yu khara lawurso horen gi yonaba leite khangaba aina haisi bab tabro na
ꯍꯦꯟꯖꯥꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯅ ꯀꯩꯗ ꯆꯠꯇꯣꯏꯅꯣ ꯃꯥꯝꯇꯣꯟ ꯑꯣꯇꯣꯗꯔꯣ ꯍꯦ ꯑꯣꯇꯣꯗ ꯆꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯀꯧꯔꯒ ꯆꯠꯇꯣꯏꯔꯣ ꯍꯥ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯀꯧꯔ ꯆꯠꯀꯦꯔꯣ ꯍꯦꯟꯖꯥ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯖꯅ ꯍꯥꯏꯕꯤꯔꯁꯨ ꯌꯥꯕ ꯋꯥꯁꯦ ꯍꯦ ꯆꯠꯅꯤ ꯍꯥꯏꯔꯣ ꯆꯠꯂꯣꯏ ꯍꯥꯏꯔꯣ ꯍꯣꯏ ꯆꯠꯂꯨꯔꯒꯦ ꯃꯥꯝꯇꯣꯟ ꯍꯦꯟꯖꯥꯗꯨ ꯐꯤꯔꯣꯜ ꯁꯦꯠꯆꯤꯜꯂꯤ ꯔꯇꯟꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯣꯇꯣ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯍꯜꯂꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯡꯈꯥꯝ ꯐꯥꯎꯕꯗ ꯔꯤꯖꯥꯕ ꯆꯠꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯀꯩ ꯂꯧꯕꯅꯣ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯒꯤ ꯍꯤꯗꯥꯛ ꯂꯧꯒꯦ ꯇꯧꯕꯅꯤ ꯂꯦꯝꯕꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯣꯟꯊꯩ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯂꯦꯝꯖꯕ ꯊꯕꯛ ꯅꯠꯇꯦ ꯈꯟꯗꯨꯅ ꯏꯀꯥꯏꯖꯔꯤꯕꯅꯤ ꯑꯗꯣ ꯌꯨ ꯄꯨꯔꯒ ꯆꯠꯄꯁꯦ ꯄꯨꯂꯤꯁꯅ ꯌꯥꯝ ꯐꯥꯏ ꯈꯪꯂꯤꯗꯨꯅꯤ ꯄꯩꯁꯥ ꯍꯦꯟꯗꯕ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯑꯆꯨꯝꯕꯅꯤ ꯅꯤꯁꯥ ꯊꯤꯡꯉꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯟꯁꯤ ꯌꯣꯛꯈꯠꯁꯤ ꯍꯥꯏꯕꯒꯤ ꯅꯤꯁꯥ ꯊꯤꯡꯕꯅꯤ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯅꯤꯁꯥ ꯂꯝꯕꯤꯗ ꯄꯨꯕ ꯑꯥꯏꯟꯅ ꯌꯥꯗꯦ ꯐꯥꯏ ꯇꯦꯛꯁ ꯂꯧꯏ ꯑꯗꯨ ꯈꯪꯕꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯟꯅ ꯋꯥꯃꯥꯡ ꯌꯥꯜꯂꯤꯕꯅꯤ ꯍꯦꯟꯖꯥꯗꯨ ꯇꯞꯅ ꯈꯨꯝꯖꯔꯛꯏ ꯍꯣꯏ ꯗꯗꯥ ꯑꯗꯣ ꯄꯤꯔꯁꯨ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗ ꯍꯣꯔꯦꯟ ꯗꯗꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯅꯤꯗꯨ ꯁꯤꯡꯈꯥꯝ ꯇꯝꯅ ꯂꯥꯛꯂꯦ ꯌꯨ ꯂꯧꯒꯗꯧꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯌꯨ ꯁꯨꯡꯂꯤ ꯄꯨꯡ ꯈꯔꯗꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯒꯤ ꯉꯥꯏꯌꯣ ꯍꯥꯏꯅ ꯉꯥꯏꯔꯦ ꯃꯥꯁꯨ ꯂꯝ ꯂꯥꯞꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯉꯥꯏꯔꯦ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯊꯤꯟꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯍꯦꯟꯖꯥ ꯅꯣꯏꯒꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯅꯤ ꯂꯦꯝꯕꯤꯗꯨ ꯌꯨ ꯁꯨꯡꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯂꯨꯏ ꯅꯦꯅꯦ ꯁꯤꯁꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯆꯪꯈꯤꯅꯤ ꯑꯅꯤꯃꯨꯛꯇꯅꯤ ꯀꯨꯏꯔꯣꯏꯗ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨꯀꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯡ ꯑꯅꯤꯃꯨꯛ ꯍꯥꯏꯌꯦ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯁꯠꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡ ꯌꯦꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯒꯦ ꯃꯣꯏꯗꯩꯔ ꯀꯩꯅꯣ ꯋꯥꯏꯔꯒ ꯅꯪ ꯍꯣꯔꯦꯟ ꯌꯥꯔꯀꯥꯟꯗꯣ ꯑꯗꯨ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯂꯥꯏꯟ ꯍꯥꯏꯐꯦꯠ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯂꯨꯒꯦ ꯀꯨꯏꯔꯣꯏ ꯁꯠ ꯂꯥꯛꯀꯦ ꯍꯦꯟꯖꯥ ꯑꯗꯨꯝ ꯏꯐ ꯐꯖꯅ ꯍꯣꯏ ꯀꯀꯥ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯅꯝꯕꯔ ꯑꯃ ꯆꯦ ꯃꯆꯦꯠꯇ ꯏꯗꯨꯅ ꯄꯤꯔꯝꯃꯤ ꯍꯦꯟꯖꯥꯁꯨ ꯄꯤꯔꯝꯂꯤꯕꯗꯨ ꯂꯧꯍꯧꯔꯦ ꯐꯝꯅ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯉꯤ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯌꯨꯝ ꯐꯤꯠ 5-6 ꯃꯈꯣꯡ ꯍꯥꯞꯇꯨꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯂꯣꯏꯅ ꯁꯥꯟꯅꯩ ꯑꯁꯨꯝ ꯎꯕꯗ ꯈꯪꯉꯤ ꯆꯤꯡꯃꯤꯒꯤ ꯌꯨꯝ ꯈꯨꯁꯥꯅꯤ ꯄꯤꯛꯇꯛ ꯎꯕꯥꯛꯅ ꯐꯛꯂꯥꯡ ꯑꯣꯏꯕꯗꯨ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯅꯣꯏ ꯁ꯭ꯋꯥꯏꯁꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯕꯣ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯁꯨ ꯂꯩꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯁꯨꯝ ꯂꯩꯈ꯭ꯔꯕꯗꯤꯀꯣ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗꯕꯅꯤꯅꯦ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯃꯤ ꯈꯨꯝꯖꯔꯛꯏ ꯑꯗꯨꯅꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯇꯣꯡꯉꯤ ꯌꯨ ꯁꯨꯡꯂꯤꯕꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯤꯗꯨꯁꯨ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ ꯇꯣꯡꯕꯗꯤ ꯃꯌꯥꯝ ꯇꯣꯡꯕꯅꯤ ꯌꯨꯁꯤꯀꯣ ꯊꯣꯡꯕꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯀꯥꯊꯤ ꯃꯅꯝ ꯅꯝꯕꯤꯕ ꯑꯗꯨꯗꯤꯀꯣ ꯈꯔ ꯁꯦꯟꯗꯣꯡ ꯋꯥꯠꯂꯦ ꯑꯇꯩꯗꯤ ꯑꯗꯨꯝ ꯇꯣꯡꯕꯤꯕꯅꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯟꯖꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯨꯝ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯂꯁꯤꯔ ꯈꯪꯗꯦ ꯅꯨꯄꯤꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯏꯅꯦ ꯏꯅꯦ ꯂꯩꯕ꯭ꯔꯣ ꯏꯅꯦ ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯦ ꯅꯨꯄꯤꯗꯨ ꯌꯨ ꯊꯣꯡꯐꯝꯗꯒꯤ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯌꯨ ꯂꯧꯕ ꯂꯥꯛꯄ꯭ꯔꯗꯤ ꯈꯪꯗꯦ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯅꯨꯄꯤꯗꯨꯅ ꯂꯤꯅ ꯁꯥꯕ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯀꯔꯤ ꯂꯧꯕ ꯆꯠꯂꯤꯅꯣꯗꯤ ꯈꯪꯗꯦ ꯍꯦꯟꯖꯥ ꯁꯨꯝ ꯐꯝꯃꯤ ꯅꯨꯄꯥꯗꯨꯗꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯅꯨꯄꯥꯗꯨ ꯍꯦꯟꯖꯥꯗ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯛꯄꯗꯨ ꯍꯦꯟꯖꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯕꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡꯁꯨ ꯌꯦꯡꯖꯩ ꯍꯦꯟꯖꯥ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨ ꯃꯁꯥꯗꯨ ꯍꯩꯅꯗꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯈꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯍꯤꯗꯥꯛꯇꯨ ꯃꯌꯣꯝ ꯌꯣꯝꯁꯤꯜꯂꯒ ꯊꯝꯃꯤ ꯏꯅꯦ ꯐꯣꯟ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯄꯨꯛꯇ ꯌꯦꯞꯄꯝꯕ ꯀꯤꯄꯦꯗ ꯐꯣꯟ ꯃꯆꯥꯗꯨ ꯂꯧꯊꯣꯛꯂꯒ ꯍꯦꯟꯖꯥꯗ ꯄꯤꯔꯛꯏ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ ꯗꯗꯥ
ꯑꯩ ꯂꯣꯏꯔꯦ ꯂꯥꯛꯄ ꯌꯥꯔꯗ꯭ꯔꯥ ꯍꯣꯏ ꯊꯨꯅ ꯌꯧꯕꯤꯔꯣ ꯊꯝꯃꯒꯦ ꯐꯣꯟꯗꯨ ꯊꯝꯃꯒ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯄꯨꯡꯈꯥꯏ ꯐꯥꯗꯅ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯍꯦꯟꯖꯥꯒ ꯄꯨꯟꯅ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ मागी लौफम थोप सेलदु लौदुना चतख्रबा मतुंग हेंजासु मागी थबक लोइसनबा हौग्रे सोमदना यु सुंगफमदा लाक्लिबा नुपादुना नुपीदुदा ओनसिलगा इने हौजिगी नुपीदुबु कायदैनो नुपीदुना कायकिरा इपुंगो नुपादुना असुम अफबा सादुना सुम हंगबनीने इने होई कस्टमर मालिदा नुपीदु मकोक्तु नोमगा होय माने नहामोक मखोइगी ममा अमा लाकपदुना हाइबदु कक्सिंग लमखाय हाइब्रा इयुसु योनपने इयु लौबा तोइना लाकपीबने नुपादुना नौफे तौसिनरगा ओहो याम नुंगाइजरीने अय अमुक यौजख्रगे मागी लौगदोरिबा यु मयोमदु पाइरगा थोंगाल तमना थोख्रे नुंगदांगनी हेंजा मागी मामतोना सी पीरु सी लौरु हाइदना तत्तना पाउखोनसी नुपा मयाम फमलिबदुगी सानबा अवाट अपा पोट पिथौ पिसन तौनबा हे थाजली नुपा सिंगदुदी निसा खरा खरा पांखलकपगा हेंजा उबदा मतिन कुटकुट योतुना इरांग कारे यु ngौरी ngौरी तौबा नुपा मना मनुंगदगी हाइरे ओ ककाओ मसा अमदा पाइसी लाउदना रतन नुई सुम पायो आई सिंजु सुरके मरक मरकता अमु अमु यारके याइदना नुपादु नोक्तुना होय होय याय याय रतन सिंजुदु मेटना मयाम मरकतुदा चंगसिनदुना थम्मगा मासु फमथरए नुपा अमना अैखोय ककागी अहानबा राउंड सिदी फुल हैजलो युदु ग्लास तुम थन्नबा हैजिले रतन सु खरा पामजबगा अदम थक्सिले असुम असुम मखा समथरकनबा नुपा सिंगदुनु होनले सुम पाइसन खिबना खरा अदुम यामले पाइसन खिब ग्लास तु सोमदा हेंजादी थबक खरा लोइसलगा तोंगान बका अमा लेबदुदा हेपतुना ले मसादु हुमांग सोबगी फी अमा पुथोक्तुना हुमदुना असाबा खांगले इस साक्सु साक्रे कालेन नुंसासे निंथम था यौरे अमुक इंगी कालेन यौरे साइ कायदा लेरगा नुंगाइदुनु खंगथि माना हेक पैसा तुंसिनजदुना थंबा सेनफुदुदा नुंतीगी पैसा खरा खरा थादजबनी ngasisu पैसा खरादी थादे अदुगा अमुक लोतुना थमजिल्ली सोमदा नुपा सिंगदुदी यु यामना ngauba natri रतनबु मयाम हैजिनदुना पिथकपनी रतनदुदी मसा सोले हानदगी तोइना थलकपा मी ओइबना खरा थकपदुदा नॉर्मल अमा ताखिद्रे अदुम लेमाइदा हाइथख्रे नुपा सिंगदुना तुमिन थोलक्तुना तंजा फंगलिंगैदा अतोपा का मसादुदा संगलई हेंजादी मदु उबना सदे मागी थोकपा अमा तौजदुना लेबनी नुपादुना हेंजागी लेंजुमदुना थांगलकपदा हेंजादु अफिंग अपाय ओइना कनानो असि हाइरगा ममाई खंगोन ओसलई नुपा अमा लेप्तुना लेरंबदुदा हौगतुना मनिंग खंगनहल्ले उख्रबा नुपा अमासु मानख्रे कदाइदनो खन्ना निसिंगनबो हनजलाई निसिंगले नसाय यु सुंगफमदा लेहौबा नुपादुनि हाइबा खंगले हेंजादु खरा लापटकना लेप्तुना ले कइगिनो सिसगैसे मपानदा तानाबा लौरए मामतोन ओय तारोय ने नंग ngasiदी कनामतना कनबिनबा लेररोय नसाना याना तुमिन लेगे हाइब्रा नत्रगा नफु सासोन तौदुना लोइसलु हाइब्रो नुपादुना थवई उस्तना ngang sakpa hore हेंजादु ममाई ममित कुइले लेदुना चंथोकपम थीरी कइनो इतसिबो थेसार हारदी नेम थनखिबा कइदोगे नुपादु यामना कन्न नोकलगा नंगी दमकता मफम सिदा लाखिबने नंगबु लेमना थाबा याबा नथि खंगब्रो हेंजादु याम पाखतना
ꯗꯗꯥ ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯑꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ ꯃꯈꯨꯠꯇꯨ ꯂꯣꯟꯅꯗꯨꯅ ꯈꯣꯏꯔꯝꯃꯒ ꯀꯞꯄ ꯍꯧꯔꯛꯏ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯂꯝꯕꯤꯗꯨ ꯃꯤ ꯀꯌꯥ ꯆꯠꯅꯗ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯆꯪꯉꯛꯄꯅꯤ ꯅꯨꯄꯥꯗꯨ ꯗꯗꯥ ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯅꯆꯜ ꯅꯆꯦꯁꯤꯡꯗ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯦ ꯈꯟꯕꯤꯒꯅꯨ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯖꯥꯕꯨ ꯐꯃꯨꯡꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯊꯨꯏ ꯀꯅꯥꯒꯤ ꯏꯆꯟ ꯍꯥ ꯀꯅꯥꯒꯤ ꯏꯆꯟ ꯑꯩꯒꯤ ꯏꯆꯟ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯖꯥꯒꯤ ꯃꯊꯛꯇ ꯅꯟꯊꯔꯛꯏ ꯊꯧꯑꯣꯡꯗꯨ ꯁꯥꯅꯤ ꯁꯥꯃꯛꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯁꯥ ꯍꯦꯟꯖꯥꯗꯨ ꯐꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯥꯡꯒꯜ ꯃꯥꯟꯅꯗꯦ ꯐꯠꯅ ꯍꯣꯠꯅꯗꯨꯅꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯁꯥ ꯃꯈꯣꯏꯁꯤꯡꯗꯨꯗꯒꯤ ꯀꯟꯖꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯛ ꯏꯁꯥꯅ ꯌꯥꯅ ꯂꯩꯊꯣꯛꯂꯁꯤꯔꯥ ꯉꯝꯂꯣꯏ ꯃꯗꯨ ꯃꯥ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯁꯣꯔꯅ ꯄꯥꯡꯒꯜ ꯍꯦꯟꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯅꯨꯄꯤꯗ ꯅꯝꯐꯨ ꯁꯥꯁꯣꯟ ꯇꯧꯕꯗꯤ ꯃꯥ ꯃꯁꯥꯅ ꯌꯥꯅꯤꯡꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯅ ꯏꯟꯊꯣꯔꯛꯄꯅꯤ ꯅꯨꯄꯥꯗꯨ ꯌꯨ ꯍꯥꯏꯐꯦꯠ ꯉꯥꯎꯕꯅ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯡꯅ ꯇꯥꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯍꯦꯟꯖꯥꯗꯨ ꯅꯥꯟꯊꯣꯛꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯍꯦꯟꯖꯥ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯥꯎꯔꯛꯏ ꯊꯥꯗꯣ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯗꯗꯥ ꯑꯩ ꯂꯥꯜꯂꯦ ꯁꯦ ꯑꯩꯕꯨ ꯑꯝꯇꯗꯤ ꯀꯟꯕꯤꯌꯨ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨ ꯍꯥꯏꯕ ꯅꯪꯈꯤꯗꯦ ꯃꯈꯨꯠ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗ ꯈꯨꯕꯥꯛ ꯃꯅꯨꯡꯗꯨꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯂꯥꯎꯔꯤꯕꯗꯨ ꯃꯈꯣꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯈꯣꯡꯗꯨꯁꯨ ꯀꯥꯎꯕ ꯂꯦꯞꯇꯦ ꯑꯁꯨꯝ ꯀꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯟꯐꯝ ꯆꯥꯗꯕ ꯃꯄꯥ ꯑꯃꯗ ꯀꯥꯎꯁꯤꯜꯂꯨꯔꯦ ꯅꯨꯄꯥꯗꯨ ꯑꯌꯣ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯐꯝꯊꯈꯤꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯍꯦꯟꯖꯥꯗꯨ ꯃꯁꯥ ꯀꯟꯖꯅꯕ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯁꯨ ꯆꯤꯡꯅꯕꯗ ꯈꯔꯗꯤ ꯁꯦꯒꯥꯏꯔꯦ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯛꯁꯝꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯄꯅꯤ ꯍꯦꯟꯖꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯛꯊꯈ꯭ꯔꯦ